पाउसे यमपम ओइबमर ओइब पाउ खरा अपडेट तौजरे नमिनिनी के खोंगसत यूनियन मिनिस्टर पीयूष गोयल इम्फाल थुंगलरे मणिपुर ममिंग फौब पनबिरमदब बीजेपी ngasi de kan honarakpadagi zero dagi hero oire piyush goyal India government gi commerce and industry consumer affairs food and public distribution amasung textile gi union minister piyush goyal nominee gi khongset ngasi nungtil imphal thunglabaga loinana Manipur gi chief minister and Piradalo singba mute kangbu aman imphal airport taramna okre Union Minister Okba aduda BJP ki President Sarda Commerce and Industry Minister TS Biswajit jauna BJP Karikata Singh Saruk Yake Tongda Kasampata Leba BJP office ta Union Minister Wataramna Oladuna Union Minister Piyush Goyal na pawmising da hai Manipur BJP party asimatam amadadi political party amani aibagi maming phawa palamdaba party amane adaba ngasi di party asigi Karikata Singna Kanukona to notice reason to Manipur ase party asigimar oiba mafam am oiri aina Pongdongla duna maming pabo panbiram daba BJP ngasi di kanukona rakpatagi zero dagi hero oire masigidamak Manipur palipa BJP lega kamadi party ki Karikata Singbo thagat pafongtoke Manhai auki basahi mari maga asida political party am oina amadi lengak baiba party am oina center ka khusamna duna paikhalaba miyam ki jaifa thorang se paikatuna miyam bo palan bangam libane Manipur lenga na paikaliba go to village, go to hills, miyam gi numit sing asi Manipur lenga ki sing thaninga oiba mission singne. Manipur BJP party asi laitaba sa mararambani adubo haujidi party ki thombisin huanaba kanbadagi zero dagi hero oire. Lakador betara ganito suba Manipur State Assembly election namade center ki election anibagda BJP na soitan lenga paigani haibigi aset pathajawa sa pongtoke. Pamising unaraba tungda Union Minister Piyush Goyal na Azadi ka Amrit Mahotsav ka mari lenana. Craft exhibition outdoor loidana artisan singna khosukulai sing amadi artisan pehesan kardian thoke atop pau amadana NET sangeng de Bengali mayek khakta da wang se semlak padage MA Manipuri tamliba mahiroi ke sangeng yaukhidre exam abu han thanan bagi matam lepkadabani milal University Grant Commission na India pumbagi oina sinba ngasi pangthoki national eligibility test NET sangeng da Manipuri subject ki oina mayek ani mitai mayek amasung Bengali mayek ta wangje sem kadaba Bengali khakta da semlak pana MA Manipuri tamliba mairoi ke wang se paba thokta badagi sangeng yaukhidre aina mitai irol yek loisilon apunba milalna thadorak pa charona mana aire serul sanai kumjalising ani taruk tagi khongta thengkhang naida mitai mek namhot chindona lenga ki makha da leiba mai loisang singda tamba hokibana hauzik MA gi homsuba semester yaure MA homsuba semester da tamliba yamkraba mairoi kya UGC NET sangeng gi online da thana bagi dabak tongan ba Guwahati Silong amati Manipur gi Sosanpur jawn lab laba mafong kya da exam nong manini walinga digi matam amasong selting duna sem sanakhe sangeng asi mai pak labadi lenga ki college amasong university gi oja oiba yabaga loinana makha taba doctorate degree lawda kudong chawa phaklagani khanjaraba khodimak chawna ningba kahenkhre Cherola sanai maramasna Manipur lenga Bharat lenga UGC Manipur University gi authority amasong Manipuri department pungkun mari gi manung dalebak miyamda asoi besing asi karidagi thokibano aiba sengdo kadabane question setter singbo chanaba well serak pigidabane madung question set tahundana blacklist tawudabane atoba matamda exam amu khana thanana bagi matam lep kadabane mairoi khunai gi yengduna ngasi pangthokiba exam ase chanaba yaru haina laukthokadabane exam thana bhona bada tingkiba sanpham sing candidate sing tagi report kauduna handokadabane makatarakpa atopa pau amadana indona india gi khoidagi masanan ba city oire state gi oina Manipur na tarakani pan supamafam kanbangam khre Laibagasi gi President Ramnath Kovind na Swaz Sarvekshan 2021 award lauthoki bagloinana Indona amukhana India gi oina khwaidigi masanan ba city oire amade state sing gi oina Chhattisgarh na khwaidigi masanan ba state oiki bagloinana Manipur na taragan pan subama pham kanbangam khre Manipur gi oina hokiba kumja lisingani kun ki edition da konsuba rank da lekhibane sahi asida mafam ani kakhat pangam duna taragan nipan super rank da lakpangam khibane sahi asigi oina state ki rank da Chhattisgarh na anba Maharashtra na adisuba Madhya Pradesh na homsuba rank da leire event asigi edition taruki manung da Madhya Pradesh ki city asini award asi thangna na phangba mangarak subane Gujarat ki Surat na adisuba cleanliness city oire mamang segi cleanliness city list asu city asin ani suba mafam adamak kankibane Andhra Pradesh ki Bijwada amri Maharashtra ki
nabi Mumbai na punda ahom subu mafang pangminagre. Amarom the Union Housing and Urban Affairs Minister Ardip Singh Puri Jauna Madhya Pradesh ke Se Minister Shivraj Singh Chauhan amadi BJP ki National General Secretary Kailash Vijaya Bhargya na Indorna India ke una khwai ki masanan ba city oira khiba kamari leinana Indor gi miyam bu thagat pa phongdoke. Code of Conduct lakdngai Manipur da chanriba ILP asi mafung phaba regulation amu oina ba hona minasi BK Marangcha JCLFS ki convener BK Marangcha aigre Manipur da chanriba ILP system asi aikhoi masel amade tongi punsirur kanjanaba masang amata yaudi abisi JCLPS na tandur lakpadi mane Delhi dagi Prime Minister Amri Home Minister na Manipur da Bengal Eastern Frontier Regulation extend tawre aina laktokraba matong Manipur ki Chief Minister miyam kanjanaba amadi mapung Pava regulation am oina ba miyam ka tanaraga guideline am semgani lakthoki bane adu hauzik sahi ani farab phawba miyam ka tathok tasin tingna tana bagi tanja am te pirak tabasi lai bakthi bane election code of conduct laktangi miyam ka tanaraga mafung pha ba regulation am oina ba hona minase hauzik chanari ba entry amadi exit ki leiriba asida nan manipuri kya am pa sungphi pidana sungya yogdana amadi kya am renew tawdaba kya am laire Loinana Mauget Amadi, Ziribam the entry fast pay and Amito Mayam Amasanga Paki Paulay. Narang Handagi checked over Gitabak Europa Asida Manipur, Police Kimating, Jonas and Chilagle. Drivers the Niamgi Wang the renew to the Banan Manipuri Mayam Amalay Tenere. Amarum the Tripura the Fongba, Marup Hyper Sepong Amada, JC Alfes Nasan Lipokongjangazi, anti Indian Oina Udan of Fongla Tenere. Haribasi Matangi Sepong the Sangduka the Vanilla Trabadi, Sepong Asimatakta, Aingo Action Loragane. JCLFS na Sanchiliba Kongsangasi, Midop Sing Tanbanate, anti Indiagi Tabak Nate, Ainasu Pongtorale. Border Lanchin to the Pusilakba, Juang, Jauna Lupalak Umpon, Nipan Rongi Polam Sing. Pagat Batanat and Manipuraki Pusilakpalpa, Kror Marirongi, number 4, Guati the Fare. Technopol Battalion IGAR, South Kimiri Makadangarak Technopol, District Kuding Tabi, Varista Satakiba Office Namada. Border Lanchin to the loan of Torpal Palak, Humfugan Nipan Rongi Pelu, Oigada Payungang. Furniture, cosmetic amadi, electronic items in Pagale Aire. Pauchesina Pang Pauki Batunginadi, Tongan ba, packet, Jankiga Matweda, Hablagapotor Polam Sing Adu Lalunba, Musin Atopam Amada Taitoknabu Honaringeda, Assam Rifleski Kambu Lap Ubaki Polam Singadu, Hondoklamnaga Musing Adu Sen Kibane. Pagalaba Polam Singadu Custom Department, More the Kusinakre Aire. Amarum the Manipuraki Guati Tamalakiba Tata truck number MN07C4292 the after Prapulapa Kror Maridongi Belu Oigedaba. Number 4 ka Kona Manipabasa Ani Ingarak Assam Police ki Kampuna Bernihat area the Gifare Aire. Pausi Sina Pangbu Pauki Matung in the Assam Police na Parapami and the Aduki Maming. Itemsa Muslim Amasung Robes Kawi. Makoyan in the number 4 sing to Tatagari Aduki Tongantonganba Mafum sing the Luton Purakibane. Parabolam sing Aduka Kona the Guati Police the Kusinagre Loina Makatana Tijin Bagi Tabak Satari Aire. Maragasida kidney animak pel oraba bide person the cell gitang kosinagre. Andropolis station the posting tadul erambadagi masagi kidney animak pel oiton ausik lampel laiba Arems hostan the laying lipa Impal is district. Jarbogtagi bide person MD Hussein BDF number 0915 travel to the Ngasi Impal is district BDF Welfare Association ki makedake. Impal District Police ki SP and Heroes ki miyang makada sel ki tengma kosinagre. Nakalamarom the temporary market sel paiba Mioi krana lanai kanana ba sarabra. Housing temporary market manung tanawna semkat liba sagaliba kaitel asi sel paiba Mioi krana lanai kanana ba sarabra aina khorambal kaitel street vendor welfare union anglagle. Ngasi Manipur Press Club the pangthokpa pawgi mifam amada union asige. Assistant Secretary L Nandita na baumi sing the ai. Temporary market manung the nauna sagalak lipa kaitelasi kanana kanada pigadaki aina. Kanada pigadaki aina IMC authority the hanglubada say sang late. Khangdre tamlakpa asilebak thibane. Makoina kaitil sariba si khangde aina laithokpa asina dilebak asigi sel paiba milkrana lanai kanana sarabra aiba singnare. Loina no magisara tanjariba street vendor sing namthana ba hona bigano. Street vendors phambiba singki ayanba hak phagnana bagidamak aihoina court ki mating lawgani. Aihoi amana amada noksina draba sinbalaite. Nauna sagalakli ba kaitelasi IMC ki Mioi singda kaitelasi ki maramda hangluba matumda. Makoi khangde kanana saribanu ain laithokpa si laibak thibani aina sumhagna makhatana phangdoke. Makatarakpa atopa pau amadana Andhra Pradesh da isauna Mioi kunmari sire Mioi ki dipan thiba khangdre yung kaya mang-takle.
Bay of Bengal dagi lakpa akan banong sit ka loinana nongna Andhra Pradesh da isaw thoktuna mioi kun mari laikidre mioi kunifana thiba khangdre yumgi mang-takle mioi kya laifam leitabagi awapa mayoknare hauju state aduda IMD RF amasong SDRF na relief and rescue operation chathari mai magai leitabagi awapa nanglaba mioi kya relief camp sing da changjipam lautuna laikre Telangana da su akan banong na bafam kya da isaw thoktuna awapa mayoknare Andhra Pradesh ki Karapa district ta isaw osin sauna awabat nangan bagal loina na mioi kya gi ponsi mang-takle ana agency ki pauna haire aroi da content sing asigi maroi ba pau khara asi ba pau tamjari ba Manipur local news YouTube channel amati Facebook page asidagi yengbiri ba punamak pathaga sari channel asina tum da kanara badi subscribe to with reviews na subscribe to biro maloina na like and share to su kawri gan punamak po amakana thaga sari